Kuki jo MLA singna separate administration ge mayokta thabak tawrabadi Sibagi Cheirak Pigani UKNA Kuki jo MLA singna maitai singna lead tawba state administration ga saminaba natraga separate administration demand gi mayokta thabak tawrabadi Sibagi Cheirak Pigani haina nansu group ama oiriba United Kuki National Army UKNA gi Department of Home Affairs na thokiba cherol amana hairi Government of Kuki Gram gi banner makada operate tawriba lal harup asigi maikai digi fongdokkibada kanagumna state government ka khusamnaraga thabak tawba natraga Kuki jo cause ki mayokta thabak tawrabadi Sibagi Cheirak Pigani Kuki civil society organizations sing amasung political parties singna separate administration ki demand asigi mayokta politics tawdana basu akan bajaksin warok kya thamlakli Kuki jo cause ki damakta political game tawriba singja haksina lawgani kanagumba miyoi natraga group amatana Kuki singi movement asi sonta hanba amasung mayai chamhanna ba honaroidabani Kuki singi movement da apan bapiba miyam bulana lamjing ba natraga Kuki jo miyam gi unity asi sonta hanba honaba singi mathakta akan ba action logani Kuki singi marakta tokhai tanaba amadi aranba pau sandokpa singi mathakta su akan ba Cheirak Pigani miyam na khangnaraba Kuki jo group amatana state administration natraga center ga puna chaminaduna thabak tawbagi khudam sangdam amata leitrabasu United Kuki Nation Army gi maikai nauna phongdorakliba dictate asi singi area singda lal harup asina authority oina bahona bagi thawongni Kuki jogi insurgent ayamba center ga su sign tawkhibana leiriba vacuum asi machine nabagi damakta asigumba thawong asi chatharakpa oiramba yai UKNA gi mayoktage asigumba wafam phongdokiba si handaki asina ahan menate Ikui kuidana handaktasu lalarup asina sura sampuda miyoi mari harkhibagi thawdok adu Kuki zo miyamna yamna kana yaningda phongdokpa laikhrabani hairi panba yabadi Thadou inpi gi makedigi UKNA na authority ama oina dictate tawbagi thawong ase mamangdasu yamna kana yaningda phongdokpa laikhrabani maraksida MLA LM Khautera Thadurakhiba pahaki press statement amana hairibade Kuki jogi tamasi makhoigi community asige normal lecture ama oina sijinnaba wahai amane haiduna media social media singda makhoigi community ase Kuki jomi mar haina sijinnarabasu appeal tawrakle hairiba terminology asi community asige MLA tarana thokiba press statement singda loina sijinakhe maram aduna hairiba tam asidagi jomi sing lokthokiba haibasi yaba ngamloi hairi tipai mu kendra gi MLA ngursanglu Sanaten Thadorakpa press statement amana hairibade Kuki jomi mar hairiba normal lecture asida maki makedigi mapung phana sawgale aikhoigi miyam gi apamba amasung manglan adu phangnabagi damakta mapung phana sawgale haraduna mar normal lecture asibu platform organization natragana statement singdagi lokthopagi wapam asi yaningda phongdorakle haraduna Perjol district ki community singge interest manglan amasung apamba sing aduda mahaki makedagi makhatana mapung phana sawgatkhi gani hairi Imphal da maitai singa dialogue chatharuba Thadou community gi miyoi ani gi imung manungda Kuki singna Kihanbagi thabak chathare state asida hojik thokliba kangluki rang asigi santi oiba lambi ama langnabagi damal haukiba August 6 ta Imphal Thadou amasung maitai community ani gi marakta chathakiba road to peace ki mifam aduda saruk yakiba Silongdagi Thadou community gi miyoi ani Kuki worship service Kuki NP Meghalaya amasung KSO gi maikadigi Kihan khanganbagi thawong jakaya chathare haire Pawasina makhatana haribana Imphal da chathakiba road to peace ki meeting adugi matung tarakpada haukiba August kunda Kuki body sing asige maikaidagi joint public notification thokuna meeting aduda yauruba Thadou family gi imung manung sing adu Kihan khangan bayamna social boycott tawre haina joint public notification thokpa yamna public announcement tawke Thadou gasi Imphal da pangthokiba mifam aduda saruk yaruba Thadou community ge Zamkholun haukip amasung Nemkholan haukip kauba miyoi ani Kuki body sing asigi maikaidagi makoibu samon tawguna kaukiba aduda chatkidabaga mari lainani Thadou NP Manipur gi maikaidagi thawdok adu akanba moongda condemn tawe Kuki body sing adugi maikaidagi Thadou community gi miyoi ani adu kaubagi authority oikide Imphal da pangthokiba meeting aduda saruk yakiba Thadou community gi miyoi ani adu hojik thokliba kangluki irang asina maram oiraga lanjen naduna Silong da jangjafam lauraga lairakhibani
ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯀꯨꯀꯤ ꯕꯣꯗꯤꯁꯤꯡꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯇꯤꯡ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅꯤ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯁꯥꯟꯇꯤ ꯂꯥꯛꯅꯕꯒꯤꯗꯃꯛ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯝꯐꯥꯜꯗ ꯕꯦꯁ ꯇꯧꯕ ꯃꯩꯇꯩꯒꯤ CSO ꯀꯌꯥꯒ ꯈꯨꯠꯁꯝꯅꯔꯒ ꯔꯣꯗ ꯇꯨ ꯄꯤꯁꯀꯤ ꯃꯤꯇꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯥꯗꯧ ꯗꯦꯂꯤꯒꯦꯁꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯈꯤꯕꯁꯨ ꯂꯩꯈꯤꯗꯦ꯫ ꯊꯥꯗꯧ ꯑꯁꯤ ꯀꯨꯀꯤ ꯀꯥꯡꯕꯨ ꯑꯃꯁꯨ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯑꯦꯟ ꯕꯤꯔꯦꯟꯅ ꯏꯂꯤꯒꯦꯟ ꯏꯃꯥꯏꯒ꯭ꯔꯦꯟ ꯑꯃꯁꯨꯡ ꯗ꯭ꯔꯒ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯅꯕ ꯄꯥꯏꯑꯣꯅꯤꯌꯔ ꯑꯃ ꯑꯣꯏꯅ ꯍꯣꯠꯅꯈꯤ꯫ PM ꯍꯧꯈꯤꯕ ꯆꯍꯤ 2019ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯇꯪ ꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯁꯥꯝ, ꯇ꯭ꯔꯤꯄꯨꯔꯥ, ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗꯅꯆꯤꯡꯕ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯥꯏꯟ ꯀꯥꯏꯅ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯑꯆꯧꯕ ꯑꯀꯤꯕ ꯑꯃ ꯄꯤꯔꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯑꯔꯨꯕ ꯇꯥꯡꯀꯛ ꯑꯃꯅꯤ꯫ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯏꯂꯤꯒꯦꯟ ꯏꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯑꯃꯁꯨꯡ ꯗ꯭ꯔꯒꯀꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯗꯨꯅ ꯅꯣꯔꯊ ꯏꯁꯠꯄꯨ ꯑꯅꯧꯕ ꯌꯥꯑꯣꯜ ꯑꯃꯗ ꯄꯨꯔꯛꯅꯕ ꯄꯥꯏꯑꯣꯅꯤꯌꯔ ꯑꯃ ꯑꯣꯏꯅ ꯍꯣꯠꯅꯈꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯂꯤꯒꯦꯟ ꯏꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯑꯆꯧꯕ ꯆꯩꯐꯨ ꯑꯃ ꯄꯤꯔꯛꯂꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯄꯤꯈꯤꯕ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯍꯥꯏꯈꯤꯕꯗ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯇ ꯑꯅꯧꯕ ꯃꯥꯏꯑꯣꯟ ꯑꯃ ꯄꯤꯅꯕ ꯍꯣꯠꯅꯔꯝꯕꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯁꯣꯚꯔꯦꯟꯇꯤ ꯑꯁꯤ ꯉꯥꯛꯁꯦꯟꯅꯕ ꯅꯦꯁꯟ ꯋꯥꯏꯗ ꯃꯨꯚꯃꯦꯟꯠ ꯑꯃꯒꯤ ꯊꯧꯅꯥ ꯄꯤꯔꯝꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯂꯤꯒꯦꯟ ꯏꯃꯥꯏꯒ꯭ꯔꯦꯟꯠꯒꯤ ꯏꯁꯨ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯅꯕꯒꯤꯗꯃꯛ ꯍꯥꯏ ꯄꯥꯋꯔ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯃꯤꯁꯟ ꯑꯃ ꯍꯧꯗꯣꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯄꯜꯂꯗꯨꯅ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯍꯣꯠꯅꯔꯝꯈꯤꯕ ꯀꯌꯥ ꯑꯗꯨ ꯁꯤꯡꯊꯥꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯐ꯭ꯂꯨꯑꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯑꯃꯁꯨꯡ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯂꯤꯗꯔ ꯑꯃꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯁꯥꯝ, ꯃꯤꯖꯣꯔꯥꯝ, ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗ ꯃꯤꯇꯣꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯆꯥꯎꯅ ꯑꯀꯤꯕ ꯀꯌా ꯄꯤꯔꯤ꯫ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯏꯂꯤꯒꯦꯟ ꯏꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯏꯁꯨ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ 2019ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯀꯦꯕꯤꯅꯦꯠ ꯁꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈꯤ꯫ ꯅꯣꯔꯊ ꯏꯁꯠꯀꯤ ꯁ꯭ꯇꯦꯠꯁꯤꯡ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯕ ꯄꯣꯔꯁ ꯕꯣꯔꯗꯔꯗ ꯏꯂꯤꯒꯦꯟ ꯏꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯅ ꯔꯤꯖꯜ ꯑꯁꯤꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯑꯀꯤꯕ ꯀꯌꯥ ꯄꯤꯔꯤ꯫ ꯑꯁꯥꯝꯒꯤ ꯑꯣꯏꯅꯁꯨ 1939ꯒꯤ ꯃꯥꯔꯆ 15ꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯆꯪꯂꯛꯄ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯃꯁꯨꯡ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯇꯧꯅꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯇꯝ ꯑꯃꯗ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯝꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯇꯤꯄꯥꯁꯥꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯕꯦꯡꯒꯥꯂꯤ ꯃꯥꯏꯒ꯭ꯔꯦꯁꯟꯅ ꯃꯔꯝ ꯑꯣꯏꯔꯒ 2018ꯒꯤ ꯁꯦꯁꯟꯗ ꯆꯥꯗ 38.1ꯒꯤ ꯆꯥꯡꯗ ꯍꯟꯊꯈ꯭ꯔꯦ꯫ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗꯁꯨ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯆꯪꯁꯤꯜꯂꯛꯄ ꯆꯤꯟ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯁꯨ ꯏꯂꯤꯒꯦꯟ ꯏꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯨꯀꯤꯁꯤꯡ ꯄꯦꯜꯍꯟꯕ ꯊꯧꯁꯤꯜ ꯂꯦꯞꯀꯗꯕꯅꯤ ꯊꯥꯗꯧ ꯏꯟꯄꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤꯁꯤꯡ ꯄꯦꯜꯍꯟꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯨꯀꯤꯒꯤ ꯂꯨꯞꯁꯤꯡꯅ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯅꯝꯊꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯣꯟ ꯀꯣꯟꯕ ꯑꯣꯏꯅ ꯁꯤꯂꯣꯡꯗ ꯂꯩꯕ ꯊꯥꯗꯧꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯕ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯨꯀꯤ ꯋꯥꯔꯁꯤꯞ ꯁꯔꯚꯤꯁ ꯑꯃꯁꯨꯡ ꯀꯨꯀꯤ ꯏꯟꯄꯤ ꯃꯦꯘꯥꯂꯌꯥꯅ ꯄꯕ꯭ꯂꯤꯛ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯍꯥꯟꯅ ꯁꯨꯅꯕ ꯂꯦꯞꯍꯟꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯎꯔꯨꯕꯒꯤꯗꯃꯛꯇ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯃꯊꯛꯇ ꯀꯨꯀꯤꯒꯤ ꯂꯨꯞꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯐꯤꯚꯝ ꯍꯟꯖꯤꯟꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯧꯈꯠꯄ ꯊꯧꯔꯥꯡꯕꯨ ꯀꯨꯀꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯎꯠꯊꯣꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯉꯥꯡ ꯀꯤꯗꯅꯦꯞ ꯇꯧꯕꯒꯤ ꯊꯧꯗꯣꯛꯇ ꯂꯝꯗꯦꯡ ꯄꯨꯁꯤꯜꯂꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯁ꯭ꯀꯨꯜ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯉꯥꯡ ꯑꯗꯨ ꯂꯝꯗꯦꯡ ꯆꯤꯡꯒꯤ ꯖꯒꯥ ꯑꯃꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯝꯗꯦꯡꯒꯤ ꯑꯦꯔꯤꯌꯥꯗ ꯃꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯂꯝꯗꯦꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯝꯗꯦꯡ ꯃꯈꯥ ꯂꯩꯀꯥꯏ ꯋꯨꯃꯦꯟ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯂꯣꯀꯦꯜ ꯀ꯭ꯂꯕꯀꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯥꯡꯖꯝ ꯖꯃꯨꯅꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯑꯁꯤꯒꯨꯝꯕ ꯚꯦꯔꯤꯐꯥꯏ ꯇꯧꯗꯕ ꯑꯔꯥꯟꯕ ꯄꯥꯎ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥꯗ ꯁꯟꯗꯣꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯕꯗ ꯅꯠꯇꯅ ꯃꯤꯌꯥꯝꯕꯨꯁꯨ ꯂꯥꯟꯅ ꯎꯍꯟꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒꯤ ꯏꯖꯠ ꯁꯣꯛꯇꯅꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯄꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯗ ꯑꯀꯤꯕ ꯐꯥꯎꯍꯟꯗꯅꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯌꯨꯖꯔꯁꯤꯡꯅ ꯑꯁꯦꯡꯕ ꯄꯥꯎ ꯑꯗꯨ ꯆꯞ ꯆꯥꯅ ꯈꯪꯂꯕ ꯈꯛꯇꯗ ꯑꯞꯂꯣꯗ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫